ngasi pangthokiba 19 suba Lok Sabha election ga mari leinana Arambai Tengol control room operator dagi thadorpa chirol amana phongdorakli ngasi pangthokliba Lok Sabha election asida Arambai Tengol gi ming sajanaduna video post kaya viral orikliba amadi tawrakliba thong sing asi ekhoi Arambai Tengol gi oina taw haiduna instruction pikiba amata leite lairiba kendra gi MLA natraga thokliba candidate sing adugi worker oiramgani masida Arambai Tengol ga hiram amata tamari amata leinade laibak thiba thodok amada kyam gaida nupi ama Arambai Tengol na khauri melamme haiduna viral orikliba sisu Arambai Tengol amata ga mari leinade Arambai Tengol gi ming sajanaduna tawramba thabak sing asida police ki maikaidagi faraga tawfam thokpa logi oiba thabak adumak tawbiu Arambai Tengol gi maikaidagi so angamba level da aikoi gi ming sajanaduna thabak tawramba sing kanna thikatli aroi na miyam gi mafamda khanghan janingbadi Arambai Tengol gi oina asigumba thabak thawong sing asi tawbagi ayaba amata leite amadi instruction pikhibasu leite board ki namada leibak thugaiba pamba kharana Arambai Tengol bu lana uhannaba honarakpani anisubu warol da sumna sengdorakli ngasi Manipur da pangthokiba Lok Sabha election asigi manung asida mafam kharada thokaningdaba thodok kaya thokiba mafam sing maru oina Bamon Kampu Iroi Semba Khongman Zone 4 hairiba mafam sing asida amuk hanna repol tawnaba Arambai Tengol gi maikaidagi Election Commission of India gi mafamda haijabaga loinana support tawri Arambai Tengol control room operator Laisram Robasan